Hi everyone. Ngasidi aise hello tawise maning ngomlomdagi oina thole mamangda keno tawdadana maning ngomlomdagi oina chatkigena ka ado nongse matai nongse hangida ngaidi ado nungsa su yam sai nongsu tai nong dan dan nungsa su sai smain tawe weather se duna hingoli thoroige ado aina khara keramaga leise ngasai video torambagini Adudunane, the Eigi poche Eigi leighiba Nykaa gi product khara la eba ko the moina deliver to ta ba khoina low chatlu adugi kano su tawge unbox tawgi bane na ngasai adu su hapake ba ko adu sigi video da hapa age adu yengase ngasi di unbox sima tawre Eigi sigi back side sigi mathaki rack to poche leiba man su loina ure ada unbox taw sigi Nykaa gi poche Ngarang deliver to message delivery of delivery in Thara again deliver to Wangam drain Thara I deliver to you on a period office address to so Nuntil Domway Lon Banina but to mine a people Marina Kale at the call Zulak Trabaga na this is a blue dart lap and a blue dart is low hallu there for you to atu si unbox or si yengin mana loire udaba ku sigi podcast ado adagi toraga aigi lockdown mamang dagi leigibane ado kolkata da dum leigraba ko ado sida handak thadora ine do ngarang da ne mone attempt tori do ado si sumaina tawse si lokthokraga production si di thengan da bi phajana lokthokra se ado ga khutsa se phajana mu hamdo khotok tor se kitang section na ba ko da hoji di see unbox stores. Yes. Sina Eigi sugar ki product kai ne side pe thamje aduga nong su tai nong sa chu sai thoje aduga si su sugar ki sharpener oidini si lipstick ne aduga sina Nykaa gi blend master si Nykaa gi nail polish sina blush sina lipsticks lona sure kuirai tung da pose phangba je nungai am tawre si khutna sokna da bi si sadom haijan gra se do hand wash taw thok se adu side on thok ra si ka sigi chatring ai de gi si am to yang nungsa sa mi am jo sei nau jo charong palis Sigi Hawaii singse dagi hana yengasi sisa kanone haikuduni ko mana khara lokthoi ni kaigi lokthoi swaida sum thamna bane kan lokthoi ni yongchak ka leimina bu yongchak to loina man takhaira ba ko sisa ko yam pala bane ngarang la kainom yengam bane aise to charong yam pala dra yam pandra ado keno tawdi magi sigi keno se tholakti hojikta tholakta ngai ni yengol me anak pagini yen kong jam hauramani tagi som side ta yam pali jo su pale na ko sida jam pale morok se sigai se ngarang thado ine sigi panbi si leire ko tagi Side lady ma'am su uridana si jaga phaidong moina tawbagi jaga se leitabagi ne sida thado ini aigi kaino marakta panbi marakta maru hullaga horak pasing do adudagi lingthokpa haitare sigi tomato simasu thajalini seista aduga tomato sidi yam ngangi ngarang su yam hekre somda su ngangi sa su ngangi dagi nahan mu kaino thabado ka
ꯀꯔꯤꯕ ꯋꯤꯡ ꯕꯤꯟꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯁꯤꯁꯤꯅ ꯁꯦꯕꯣꯠꯅꯤ ꯁꯦꯕꯣꯠ ꯊꯥꯕ ꯃꯌꯥꯝꯗꯣ ꯁꯤꯃꯗꯪ ꯍꯧꯋꯤ ꯁꯤꯗꯁꯨ ꯑꯃꯗꯤ ꯍꯧꯗꯤ ꯍꯧꯔꯛꯀꯗꯣꯔꯦ ꯍꯣꯏ ꯌꯥꯝ ꯍꯧꯔꯛꯀꯗꯣꯔꯦ ꯍꯦ ꯁꯤꯗꯁꯨ ꯍꯧꯔꯛꯑꯦ ꯁꯦꯕꯣꯠꯅꯦꯁꯦ ꯁꯦꯕꯣꯠ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯝ ꯑꯩ ꯈꯪꯉꯦ ꯃꯁꯛꯁꯦ ꯌꯥꯝ ꯍꯧꯔꯛꯑꯦ ꯅꯣꯡ ꯍꯟꯗꯛ ꯌꯥꯝ ꯇꯣꯏꯅ ꯇꯥꯕꯁꯦ ꯌꯥꯝ ꯐꯖꯅ ꯍꯧꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯐꯥꯁꯠ ꯑꯣꯏꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯌꯦꯡꯉꯨꯔꯁꯤ ꯉꯔꯥꯡ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯁꯤ ꯎ ꯃꯣꯔꯣꯛ ꯑꯣꯏꯒꯗꯧꯕ ꯑꯣꯏꯕ ꯖꯥꯠꯅꯤ ꯁꯤ ꯍꯧꯔꯤꯁꯤꯡꯁꯦ ꯁꯤꯃ ꯍꯧꯗꯦꯅ ꯇꯧꯔ ꯌꯥꯝ ꯐꯖꯅ ꯍꯧꯒꯠꯂꯛꯏꯌꯦ ꯀꯩꯅꯣꯁꯤꯡꯁꯦ ꯐꯗꯤꯒꯣꯝꯁꯦ ꯑꯗꯨꯕꯨꯗꯤ ꯁꯣꯝꯗꯁꯨ ꯊꯥꯖꯤꯜꯂꯤꯗꯅꯀꯣ ꯗꯥꯂꯤꯌꯥꯒꯁꯦ ꯌꯥꯝꯅ ꯐꯖꯔꯛꯀꯗꯧꯔꯦ ꯃꯈꯣꯡꯁꯦ ꯉꯔꯥꯡ ꯍꯥꯞꯄꯤꯅꯤ ꯑꯗꯩ ꯁꯣꯝ ꯁꯥꯏꯠꯁꯦ ꯍꯥꯟꯅ ꯃꯣꯟꯖꯥꯎꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯜꯂꯒ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯍꯦꯛꯈ꯭ꯔꯒ ꯃꯀꯥ ꯆꯣꯡꯈꯠꯂꯛꯄ ꯀꯩꯀꯥꯗꯣꯀꯣ ꯑꯗꯨ ꯁꯤ ꯀꯩꯅꯣꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯀꯥ ꯊꯥꯔꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯥꯡꯕ ꯀꯥꯡꯉꯧ ꯆꯥꯕꯗꯣ ꯑꯗꯨꯁꯤꯡꯗꯨꯅꯦ ꯁꯤꯁꯦ ꯍꯥꯟꯅ ꯍꯧꯖꯕꯗꯣ ꯃꯈꯣꯡꯗꯣ ꯃꯈꯥꯗꯒꯤ ꯁꯣꯝꯒꯠꯂꯦꯅ ꯑꯗꯨꯒ ꯋꯥꯏꯅꯦ ꯑꯗꯨꯒ ꯎꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯈꯣꯡꯁꯦ ꯇꯣꯡꯍꯟꯕ ꯃꯈꯣꯡꯁꯨ ꯈꯔ ꯁꯣꯝꯗꯣꯛꯄꯤꯕ ꯑꯗ ꯁ꯭ꯋꯥꯏꯗ ꯂꯩ ꯃꯌꯥꯝꯁꯦ ꯃꯈꯣꯡ ꯂꯣꯏ ꯁꯣꯝꯃꯒ ꯍꯥꯞꯄꯝꯃꯤꯅꯦ ꯉꯔꯥꯡꯁꯨ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯝꯃꯦ ꯀꯕꯤꯔꯩꯁꯤꯡꯁꯦ ꯍꯌꯦꯡ ꯂꯥꯏ ꯀꯠꯄ ꯌꯥꯔꯅꯤ ꯅꯣꯡ ꯌꯥꯝ ꯇꯥꯈ꯭ꯔꯒꯗꯤ ꯀꯠꯄꯗ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯅꯣꯡꯅ ꯌꯩꯈꯥꯏꯈꯤꯕꯒꯤꯀꯣ ꯐꯖꯗꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯉꯥꯡꯕꯗꯨꯅꯦ ꯌꯥꯝ ꯁꯥꯠꯂꯛꯀꯗꯣꯔꯦ ꯑꯗꯨꯝ ꯁꯥꯠꯄꯅꯦ ꯁꯤꯁꯦ ꯌꯥꯝ ꯁꯥꯠꯈ꯭ꯔꯖꯥꯠꯅꯤ ꯑꯗꯒꯤ ꯁꯤꯃ ꯊꯥꯖꯤꯜꯂꯦ ꯇꯣꯃꯦꯇꯣꯁꯦ ꯁꯤꯒꯤ ꯂꯥꯏꯁꯪ ꯂꯩꯔꯒꯀꯣ ꯂꯥꯏꯁꯪꯒꯤ ꯃꯅꯥꯛꯂꯣꯝ ꯁꯥꯏꯠꯇꯨꯅꯦ ꯁꯤꯁꯤꯅ ꯑꯗꯒꯤ ꯁꯤꯅ ꯕꯦꯂꯦꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯊꯥꯈꯤꯕ ꯑꯗꯩ ꯈꯥꯃꯦꯟꯒꯩꯁꯦ ꯃꯈꯣꯡ ꯁꯣꯝꯒꯠꯄꯤꯕ ꯁꯤꯃꯗ ꯉꯥꯏꯍꯧꯔꯦ ꯄꯨꯛꯄꯁꯦ ꯉꯔꯥꯡ ꯀꯃꯥꯏꯅ ꯆꯤꯠꯊꯔꯝꯃꯤꯅꯣ ꯈꯪꯗꯦ ꯏꯆꯥꯎ ꯆꯥꯎꯅ ꯑꯗꯒꯤ ꯁꯤ ꯀꯨꯟꯗꯣ ꯄꯥꯟꯕꯤꯗꯣ ꯀꯨꯟꯗꯣ ꯄꯥꯟꯕꯤꯁꯦ ꯃꯈꯣꯡꯒꯁꯦ ꯌꯥꯝ ꯐꯖꯔꯕꯅꯦ ꯅꯥꯜꯍꯜꯂꯕꯅꯦ ꯑꯩꯅ ꯈꯔ ꯌꯥꯝ ꯀꯛꯈ꯭ꯔꯕꯅꯦ ꯈꯔ ꯁꯣꯡꯉꯒ ꯄꯥꯟꯅꯕꯅꯀꯣ ꯑꯗꯒꯤ ꯄꯥꯟꯕꯤ ꯊꯦꯡꯕꯗꯣ ꯍꯧꯖꯤꯛ ꯏꯁꯤꯡꯅꯤ ꯊꯣꯛꯂꯛꯏꯁꯦ ꯑꯗꯒꯤ ꯁꯤꯅꯅꯦ ꯎ ꯀꯕꯣꯛ ꯂꯩꯅꯦ ꯍꯥꯏꯅ ꯂꯩꯔꯒ ꯀꯕꯣꯛ ꯂꯩꯗꯣꯏꯅ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯁꯤꯁꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯊꯔꯣꯁꯦ ꯏꯁꯤꯡꯅ ꯃꯊꯟꯇ ꯊꯨꯝꯃꯝꯃꯤ ꯌꯥꯝ ꯐꯔꯦ ꯁꯤꯒꯤ ꯀꯣꯕꯤꯁꯦ ꯃꯁꯣꯏꯅꯤ ꯃꯣꯏ ꯀꯥꯈꯠꯂꯤꯁꯦ ꯍꯦꯛꯁꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯗ꯭ꯔꯥ ꯇꯦꯁꯄꯇꯥꯁꯤꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯃꯣꯟꯖꯥꯎꯕꯤꯁꯨ ꯍꯦꯛꯄ ꯑꯗꯩ ꯁꯨꯝꯕ ꯍꯋꯥꯏꯁꯦ X. Das was.
ꯁꯤ ꯆꯥꯎꯗ꯭ꯔꯤꯁꯦ ꯀꯩꯅꯣꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦ ꯉꯁꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯥꯔꯚꯦꯁ ꯇꯧꯔꯤꯁꯦ ꯁꯤꯁꯤꯅ ꯆꯦꯡꯀꯨꯞ ꯃꯅꯥ ꯁꯤꯁꯤꯅ ꯀꯣꯕꯤ ꯃꯁꯣꯏ ꯀꯦꯕꯦꯖꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯃꯅꯨꯡꯗꯒꯤ ꯆꯣꯡꯉꯛꯄꯗꯣ ꯍꯟꯗꯛ ꯅꯣꯡ ꯇꯥꯕꯗ ꯌꯥꯝ ꯆꯣꯡꯉꯦꯕꯀꯣ ꯑꯗ ꯁꯤꯒꯤ ꯃꯅꯨꯡꯗꯨꯗ ꯆꯦꯡꯀꯨꯞ ꯃꯅꯥꯁꯨ ꯈꯔ ꯌꯥꯎꯔꯤꯌꯦ ꯑꯗꯨꯒ ꯃꯣꯟꯁꯥꯎꯕꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯌꯦ ꯁꯤꯁꯤꯅ ꯌꯦꯂꯥꯡ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯦ ꯑꯃꯨꯟꯕ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯍꯦꯛꯀꯗꯧꯕ ꯁꯤꯁꯤꯅ ꯌꯥꯝꯅ ꯀꯨꯡꯁꯟꯅꯕꯒꯤ ꯄꯤꯛꯑꯒ ꯂꯩꯕꯗꯣ ꯀꯂꯔꯒꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯐꯖꯅ ꯔꯦꯗ ꯑꯣꯏꯔꯦ ꯁꯤꯗꯤ ꯊꯣꯡꯕꯗ ꯅꯠꯇꯕ ꯑꯗꯨꯝ ꯈꯥꯏꯔꯒ ꯆꯥꯕ ꯈꯣꯠꯄ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅꯅꯦ ꯑꯣꯔꯦꯟꯖ ꯈꯤꯇꯪ ꯑꯣꯏꯔꯒ ꯁꯤꯁꯤꯅ ꯇꯞꯅ ꯀꯦꯜꯂꯛꯏꯕ ꯑꯗꯨ ꯁꯤ ꯍꯦꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯇꯦꯖꯄꯇꯥ ꯉꯥꯛꯇꯅꯦ ꯇꯦꯖꯄꯇꯥꯁꯦ ꯈꯨꯟꯖꯜꯂꯛꯏꯅꯦ ꯃꯥꯏ ꯃꯈꯣꯡꯗ ꯀꯦꯟꯕꯁꯤꯡꯗꯣ ꯁꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯅꯤꯅ ꯑꯗꯨꯒ ꯊꯝꯈ꯭ꯔꯗꯣꯏꯅꯦ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯔꯦ ꯁꯤꯅ ꯑꯩꯒꯤ ꯏꯁꯤꯡ ꯉꯁꯥꯏ ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯈꯔ ꯆꯤꯡꯕ ꯍꯧꯈ꯭ꯔꯕꯅꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯗ ꯕꯥꯏ ꯕꯥꯏ